Imphal City ki Akoiba Da Echao Asiga mari Leinana Times of Manipur TOMTV ki staff reporter HEMCHANDRA SAGOLSHEM AMASUNG video journalist WAHENGBAM MAHESH ANINA Koina Chatlubagi Akhannaba Paodam ama Kangaudana Imphal ki Akoiba Da Echao Asiga marui ba horafam sing haragadi awanglonggi khabamda kaikiba kuraida kairakiba maina maikai ani humda awang tung maikai ani humda ising kairakiba kangaudana ture kairakiba dinagi asigi Imphal shargi Akoiba mafam kharada ising kaira ibani ising kairakbadagi ising asing thumjilibani hariba ising kairakiba mafam sing adudagi main oina Imphal da yawraliba mafam haragadi asigi DM college dagi hariba ising sing asi awanglongdagi thulukpa ising sing asi DM college ki manungdagi ising tawtharakpagi mamidune khone urisi akono jin leiriba famsina khuyathonggi turning ahum lamlong ahum long phangba turning adudane akono jin leirisi mafam sida ising asi DM college lomdagi awang thongba lomdagi tawtharakpa ising tentharakpa ising sing adu hariba mafam sida kwaidagi hena sathina kwaidagi hena khoige luna leiba mafam amu oiraga mafam asida mayamna su angakpa amu oina thoktuna mafam asida ising kumba laknaba amadi nga phaba laknabagi mamidne khona ubu phangliba si awanglomda turien kairakhiba aduna maram oiraga awanglomdagi makha pangna chentharakiba ising sing asi maru oina DM college manungdagi chenthorokpai mamidne khona tarisi hariba DM college ki manung sida cheliba pat macha asi Big Tan Graduga DM College Manung de Hojik Khwang Helaga Mioi Amagi Lep Thung Bagi Chang Lay Kibitu Maram Oraga DM College Manung Hojik Bau Chang Mangamdana Lady Hariba Mafam Sida DM College Taki Chenthorokpa Ising Sing Asi Hariba Mapa Asiga Kogi Road Divider Thamduna Ising Asi Thatlaga Ngarang Baudi Lerambani Ado Ayukta Kogi Lengaki Maikai Taki Hariba Divider Sing Thaliba Mafam Sing Asi JCB Sing Aduna Divider sing asi tawkhai graba matungda hariba ising sing adu makapang na chenthalapai mamidune khona urisi mafam sida ising chenthar awanglomdagi chentharakiba ising asi maruoina kangapata taduna amadi makapang na ising sing asi chentharakiba mamidune mafam sida khona chawna ubu phanglibasi ngarang ilapani chawanga itunglom khoi thangromdagi hi yam kholapai mamida hi chawanga hi kya puthram ngut mai pure ngarang dagi tum service ngarang in service taw mai jare aduga khoi sigi pam nuai jam tung thuk thok adu mayam mating pang ni ko sida khoi lenga ki sai dagi taw khoda hadi mayam na mating pang sida ko pen da bagumba adum madi yaw bra adum tagga kari apen da hai kari apen le pen da badi yame khoi lenga ki sai tu jar la kong amata senga Vida ba, orang maram tu, orang wapan hoki bapa, ini maram mereka beri lagi ni berpergian itu beri tiga pun mereka mana ni sana ber mereka pada cincin ber thap pun mereka jadi semuanya tahu komprak kita. Itu apa juga mayam na, jadi orang lagi tahu sudah sekat macam tahu Department ko phone ko lakpi bra department ko phone lakpi ising ji akoi DC rom degi tokjarapani ada ngarang su degi hongna dum tawbane ba ala koina city PS na leiro banina baza manungi phonau ja thangam baza ja koina ya mafam ji khang bai tare ada koi chinau jing boi thanga degi chinau ji na hi pura lakpa ada koina gari nu ni do tang keren so kan banina langna dri banina chinau ji hi lebu da hana Bemo Baroda, Tangam Zagida, sing of Pujaji, how on a way to see that Tapira Podegi, a good drop with some Chandra Poneva. No, I thought about it when I like the Adubo Apuki, no more Sara and the river Mayam, Sara Tamu from the label, the Sigi no idea. Asiga Tana no mit Pumni Suna, Wigi Imphal, Sahar Maya Sida, Lady Bar, Ising if you go to the update visit, Kiba TOMTV, my Kitty. I couldn't really everyone from Sina, Farambal, Imakaikel, Ahungi Mayada, or British Mapong to the name of Everybody. A quick Maninga University, Abuzar Sangi, Abugilambini, and Dugas on the Pando University, Pongavazar Sangi Lambi, the name. Anibam Lambi, Ani Asima, Pongavazar Su, Tangavazar Su, Sangba, me, Amata Sangbangam Dana,
thong dukan tangkhai ama ising thungjin khiduna hujik phauba leiri ngaranga yengnarubada ngasi isinggi fibam asi khajik hangatle kitang hanthare haiduna su hojik leiriba fibam asida mayamda dukan thangnaba amadi bazar kanabagi mami dudi taba ngamdri bazar kaithenda karaktuna nongmagi chara talamba imaiben sing chara tanba ngamdabagi awaba sing phongdoknarei eduga hairiba bazar asida ising thungjin khibuna maram oiraga bazar taba lambi singda lambi gi nakoi naketa koigi Echang napi thaduna echang napi yon bagi mami su koina dum uba phangi aduga hairiba ising asina maram oiraga thon ningda ba thodo amadi nungai ta ba thodo sing thoktana ba haiduna lenga amadi tongan tongan ba mai kai dagi konna tuna lakli aduga ising asigi oina maru oina water resource department ga tana tuna ngarang ising asi asumna thumle khangbadagi ngarang dagi hona koigi thanga da leiba amadi thungda leiba mai kai dongi ki service tokuna leramba amadi miyamna masa ki ki bukhana tuna madi motor boat sing bukhak tuna Imphal sida tholiba ising Echao sigi awar passing yangsin ba amadi khoigi evacuation tawbagi thabang na sing ngarang dagi chathaduna lakli ngarang leiramba fibam aduga yengnarubada ngasi ji khajitang fare hairaga su hojik bazar mayai sida chatnariba mi sing sigi haigan yobagi mami edu adumak tari hirama sigi matangda laingakna athub matamda lokhat pham thokpa thabak thoram sing lokhat aga asigi ising asi thingjinuna thamliba si mafam karai da thingliba no amadi karai dagi chentharaga haiba ising sing asi kok kadage mang khigadage chat khigadage haiba lambi rusu lengak ne apana thijile haiba gi mami du khoida ubu phangi irama sig matangda camera person MAHESH kaloina timesofmanipurtom paodam jari HEMCHANDRA SAGOLSHEM Imphal